Asigumlaba misak ama hairiba misak asi mahakna nungtigi office athok sasin toba matamda aeroplane tongduna chatpa pikliba angang macha singna napi da thingani haiduna asuk yamna kiriba karigeno amadi asigumlaba asuki matik yamna pikpa nga makhal ama hairiba nga makhal asina samu dagesu hena makhol hauna khongba ngamba asina chingba fact-sing thamjage video si hodringe mamangda channel asibu hujik phawba subscribe tobidri bichilinaw singna channel asibu mutang subscribe toksinbiramu fact number 1 da lobirasi hakchang phanabagidamakta sangi sangombudi somnasu nongphadok soidina thakpiramgani sangi sangomda calcium protein amasung vitamin D na singba kayamarum yauri aduna sa singi marakta sangi sangom asina taibang miiba singna khwaidagi iyam yamna sisinaba sangomni aikoina karigumba yumgi kasin koya upu tarangna chingbada crocos kharambi thengnaba matamda maduda thengluba natragana hatke haina hotnaruba matamda crocos adudagi angauba mahi gumlaba ama thadorpasu thengnaba masigi mahi asi crocos ki sangom milk ni hairi National Institute of Health ki study amagi matung inna crocos ki sangomda protein fat sugar amasung amino acid ki chang asi asuki matik yamna wangna yawi aduna crocos ki sangom asidana mayamna sisinariba sangi sangom asidagi saruk ahum hena nutrition sing yawba heli hairi fact number 2 da asaba mafam marubhumi ngakta leba mafam singda yengki ba mafam khudingmakta maikai marimakta lengoi natana atai karigumba amata uba phangdaba asigumlaba mafam sing asida travel tawduna chatpa miyoi marakta lamang aduna thiba khangdabagi thogdok kaya yawdabasu natte aduna marubhumi mayayda lambi mangduna lamang nakhiba taragati saraba lengoi marak aduda lambi su khangda thaknabi sing su phangda kaina thangda dehydration na maram oiraga sibagi thogdok kaya yawkidabasu natte aduna Saudi Arabia na makogi marubhumi da solar power na nganba laser light ama install togduna thammi aduna lamang naraba miyoi masigi laser light asina maram oiraga makogi lambi ki direction sing khangba ngamnaba aduga masigi laser light asigi manakta thaknabi sing su thammi aduna lamang naraba traveler singna masigi laser light asigi mating na thiduna laktuna masigi manakta leiba ising sing thakduna aram khorang basu kokhanba yaba fact number 3 da karigumba matamda somsu nongphadok apikpa angang sing pamba matamda angang sing adu makhada thage toba natragana atamnana makoi bulakna boina napi na singba mafam singda thamge toba matamda apikpa angang sing aduna napi da thengdore haiduna makoi ki makhong sing thangkatuna khangba asumna toba sibudi mayamna susoidina thengnabiramgani hena khalli aduna apikpa angang singna napi da thengdore haiduna asuk yamna kiribagi maram asi fact asidamtang khangminasi apikpa angang sing hek poklakpa matamdagi makhoi ase yamna amonba ningtha sing amonba phi blanket amadi mondom montek marakta yoktuna thammi aduga angang machagi skin nasisu asuki matik yamna soft oi aduna karigumba makhoi gi soft oiraba skin nasida napi na thengba taragati angang singaduda napi na yuba amasung thinba pokhi maram asina angang singna napi da thamge toba matamda napi da thengu natraga lepu haiba yadribani fact number 4 da mayamna office ka ba matamda natragana somsu karigumba office satpa miyo yama oibiba taragati somna office satpa matamda gari macha car natragana public transport sing soidana sisinnabiramgani adubu karigumba miyo amana maki nungtigi office atok chasin tawbagi thabak ase karigumba aeroplane da chatli haiba taragati som thajabi kadra masida uribi rachel kor hairibi Malaysia da leibi Indian origin nupi asina mahaki nungtigi office satpa amasung halakpa si aeroplane da chatli mahakasi Air Asia da assistant manager oina thabak tawduna leibini aduga nupi asigi office asina mahakna leiriba mafam adudagi kilometer samari lappi nupi asi mahaki macha ani amasu leire aduna nupi asina mahakna thabak tawriba mafam aduda rent ama lawraga leiba haibasida rent phi asuki matik yamna chawrami madugi sumathakta mahakna nungtigi family member single leminaba phangnabagidamakta mayumdagi nungtigi hapta amada numit mangani mahaki office adu flight ta hangat handa up down chatlammi aduna nupi asina nungtigi ayukki pung 3 da hogatuna pung 5 phawbagi manungda airport ta yongnaba hotnai aduga pung 6 mayadagi flight tongduna flight ta minute 30 nimfu tonglaga mahaki office ta pung 8 makhai khare henbada yoba ngammi aduga numit chupa mahaki office ta thabak tawruraba matung numidang wairamgi matamda mahakna flight phaduna mayumda muk halakki aduga mahakna mayum yorpa matamda numidangi pung 8 makhai tai asumna flight to office at pa asina
ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯃꯌꯥꯗ ꯔꯦꯟ ꯑꯃ ꯂꯧꯗꯨꯅ ꯂꯩꯕꯗꯒꯤꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯥ ꯑꯃꯗ 13,000 ꯐꯥꯎꯕ ꯁꯦꯚ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯄꯩꯁꯥ ꯇꯥꯟꯕ ꯍꯩꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯂꯨꯔꯤꯕꯗꯤ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯦꯚꯤꯡ ꯇꯧꯍꯧꯅꯕ ꯂꯦꯝꯍꯧꯅꯕ ꯍꯣꯠꯅꯕ ꯍꯩꯕꯁꯤꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 5ꯇ ꯃꯁꯤꯗ ꯎꯔꯤꯕ ꯉꯥꯁꯤꯒꯤ ꯃꯃꯤꯡ ꯗꯅ꯭ꯌꯨꯅꯦꯂꯥ ꯁꯦꯔꯤꯕ꯭ꯔꯝ ꯀꯧꯏ꯫ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯏꯟꯆꯤ 1.5 ꯁꯥꯡꯉꯤ꯫ ꯃꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯉꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯤꯁꯨ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯈ꯭ꯔꯕ ꯉꯥꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯁꯥꯃꯨ ꯑꯃꯒꯤ ꯃꯈꯣꯜꯗꯒꯤ ꯍꯦꯟꯅ ꯍꯧꯕ ꯍꯦꯜꯂꯤ꯫ ꯁꯥꯃꯨ ꯑꯃꯅ ꯈꯣꯡꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄ ꯁꯥꯎꯟꯒꯤ ꯑꯍꯧꯕ ꯑꯁꯤ 120 ꯗꯦꯁꯤꯕꯦꯜ ꯑꯃꯨꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯉꯥ ꯑꯁꯤꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ 140 ꯗꯦꯁꯤꯕꯦꯜ ꯐꯥꯎꯕ ꯌꯧꯏ꯫ ꯃꯁꯤꯒꯤ ꯉꯥ ꯑꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛꯇꯪ ꯇꯥꯁꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤꯒꯤ ꯉꯥ ꯑꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡꯒꯤ ꯁꯥꯏꯔꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡꯒ ꯍꯧꯕ ꯃꯥꯟꯅꯩ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯉꯥ ꯃꯈꯜ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯐꯪꯏ, ꯑꯗꯨꯒ ꯃꯁꯤ ꯑꯅꯩꯕ ꯏꯁꯤꯡꯁꯤꯡꯗ ꯂꯩꯒꯜꯂꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯉꯥ ꯃꯈꯜ ꯑꯁꯤꯒꯤ ꯂꯥꯕꯅ ꯑꯃꯣꯝꯁꯤꯡꯕꯨ ꯃꯦꯇꯤꯡꯒꯤꯗꯃꯛꯇ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯈꯪꯅꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯁꯤ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯐꯦꯛ ꯑꯃꯁꯨꯡ ꯁ꯭ꯇꯣꯔꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯦꯃꯦꯖꯤꯡ ꯐꯦꯛ ꯃꯅꯤꯄꯨꯔ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫